Houjik lamdam asida thokliba irang asigi matangda center da paodamlubada madugi response Phangloi Natraga mang-gani mang-gani Khanbadagi political party ki luchingba singna Tumina leishillibara Natraga Indian Army IB Amadi SIB na Paodamjaragani Khanbadagi wapham amatta phongdoktribara haina RPI Athawale ki National Secretary Maheshwar Thounaojam na hanglakli Maheshwar Thounaojam ki punsi khongsat haina mingthonba khongsat ki manung chana thobal ningombam thobal Sabal tongba, thobal laisang thiam amadi thobal thodamda chathakiba miyamgi mifamda wafam ase mahangna phongdokladuna hai center na tarabasu tadrabasu political party ki luchingba singna thokliba irang asigi achumba wafam sing paodamba mathau tai aikhoina paodamdrabadi kuki singna aranba wafam kaya ama haijiliba se achumba oina chatkiba yai maramaduna center the political party ki luchingba singna paodamba haiba se tangai fadaba amani haina phongdokhi I Tauribasida, I saw Emtabuizabun Nasade, Adusu, left and lead the Bayate, Carigino, Armina Kanzaramani, IB in the Kanzaramani, Central Government, the High of the Suyare, Kanga de Cebu, Armina Loy Pau Pyramid, IB ladies, the SIB ladies, my Loy Pau Pyramid, the Kaino Haitara, Moina Topa, Moina, what is up the Lizaramani, Aquisu, Aqui, Togo, the Venetia. Akoi waris akoi di kari kana na kundu yonda hai yone adun akoi ga same achumado phone phangaroi phangaroi na sum lei de lei ragadi moi ministry myam sidadi aramba pau myam da moi tumina chakhandi kumai to bodulia aduna compulsory chumane phangsu phangani adu akoi bona badi lepa yade ba ma akoi kaidorake phone phangani phangaroi na sum tauraga khallaga kaimta hai dabida mana khanjarani mana tawzarani sum lei toki bataragadi kana na akoi achumba waris ni video yonda hai yone